Octopus se kamaina tawraga semgadage do hobda loba hajarage ising lumul mu sabada kompakta ngatang tingaga ice lothokpiro nuga maisi matum daisi mabuk ni buka ahoba sina machin se big kawe machin je koina sumain tawraga lothokpirani mamit ani si lothokpirani aduga mabuk sisu makadang onthokpiraga manungdagi mabuk set loi lothokpiraga langthokpihidoini ko chaba yade mabuk manung sida musuk mu mahi mayawe ko ing kawe yam khabane ba koina aduga thumga cornflour ga hapchanbiraga sengna samthokpira matung sida phutpidoini ko aina octopus se kg da lupa chate ta leijarakpane ado ngasi tawtorba mathel sina octopus fry Korean style spicy ne do khoine hotel da sabadadi octopus se masai humari kha hapaga mamandi am tang ko myam hena khangbiramani ado angang sing asu yam pamjaba octopus se khoina yumda sumaina kg ma lobiro aduga yam phajana sembiraga yam hauna pen kai chaba yare ko ado angang sing asu yam haraubane yam so hawe si style se myam tang try taro yengbiu ne